ꯇ꯭ꯔꯦ ꯈꯥꯡꯁꯤꯗꯤ ꯃꯅꯤꯡ ꯁꯔꯞꯇꯦ ꯆꯤꯜꯂꯦ ꯁꯤꯗ ꯇꯥꯎꯔꯤꯁꯤꯅꯦ ꯃꯈꯥꯗꯗꯤ ꯀꯨꯝ ꯑꯕꯣ ꯁꯤꯗꯔꯥ ꯑꯣ ꯃꯦꯝ ꯏꯟꯖꯥꯡ ꯍꯥꯞꯄꯝꯒꯦ ꯍꯦꯟꯊꯣꯏꯕ ꯍꯦꯟꯊꯣꯏꯕ ꯇꯨꯝꯊꯣꯛꯈꯔꯦ ꯑꯉꯥꯡ ꯑꯃ ꯆꯤꯡꯈꯣꯡꯗ ꯑꯩꯈꯣꯏ ꯁꯪꯒꯣꯏꯁꯤꯗ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯪꯒꯣꯏꯁꯤ ꯊꯥꯏꯅꯒꯤ ꯁꯪ ꯑꯣꯏꯕꯒꯤ ꯌꯥꯝ ꯃꯟꯗꯤ ꯃꯜꯂꯕꯅꯤ ꯃꯌꯥꯝ ꯕꯦꯛꯒ꯭ꯔꯥꯎꯟꯁꯤ ꯁꯤꯗꯤ ꯌꯦꯡꯕꯤꯔꯅꯨ ꯋꯥꯏꯗꯤ ꯉꯁꯥꯏ ꯇꯩꯊꯣꯛꯆꯔꯕꯅꯤ ꯆꯅꯝ ꯇꯤꯜꯍꯧꯁꯤꯡ ꯃꯩ ꯇꯥꯛꯅꯔꯣ ꯑꯩꯈꯣꯏꯁꯤ ꯎꯔꯨꯁꯤ ꯀꯔꯤꯒꯤ ꯎꯔꯨꯅꯣ ꯅꯍꯥꯟ ꯀꯩꯅꯣ ꯐꯨꯛꯀꯗꯣꯏꯔꯥ ꯍꯩꯅꯧ ꯀꯩꯀꯥ ꯑꯁ ꯃꯩꯁꯤꯁꯨ ꯐꯖꯅ ꯆꯥꯈꯠꯂꯛꯑꯦ ꯊꯥꯎ ꯌꯥꯝꯃꯜꯂꯔꯣꯏ ꯁꯤ ꯐꯗꯤꯒꯣꯝ ꯌꯥꯝ ꯂꯩꯌꯦ ꯐꯗꯤꯒꯣꯝ ꯌꯨꯝꯁꯤꯜꯂꯨꯔꯣ ꯁꯥꯃꯟ ꯔꯥꯏꯁꯤ ꯈꯤꯇꯪ ꯉꯧꯕꯗ ꯍꯥꯞꯆꯤꯟ ꯌꯥꯅꯤ ꯌꯥꯝꯅ ꯇꯧ ꯍꯣꯔꯦꯟꯒꯤ ꯈꯤꯇꯪ ꯑꯃꯒ ꯍꯧꯖꯤꯛ ꯈꯤꯇꯪ ꯑꯃꯒ ꯍꯥꯞꯄꯂ ꯂꯥꯛꯑꯣ ꯁꯤꯗ ꯂꯩꯔꯦ ꯌꯦꯟꯗꯣ ꯉꯔꯥꯡ ꯁꯤꯡ ꯆꯅꯝ ꯀꯩꯀꯥ ꯄꯨꯂꯞ ꯇꯣꯠꯂꯒ ꯊꯝꯃꯝꯕꯅꯦ ꯃꯦꯔꯤꯅꯦꯠ ꯇꯧꯔꯒ ꯉꯔꯥꯡꯁꯨ ꯐꯅꯌꯥꯝꯗꯤ ꯇꯣꯠꯈ꯭ꯔꯦ ꯂꯩꯔꯦ ꯃꯆꯨꯁꯨ ꯐꯖꯔꯕ ꯍꯥꯎꯁꯨ ꯍꯥꯎꯔꯕ ꯌꯣꯡꯁꯥ ꯍꯥꯞꯄꯦ ꯃꯣꯔꯣꯛ ꯃꯆꯨ ꯃꯍꯤ ꯍꯥꯞꯄꯒꯦ ꯏꯟꯁꯥꯡꯁꯤ ꯃꯍꯤ ꯍꯥꯞꯄꯒ ꯁꯧꯍꯜꯂꯦ ꯏꯟꯁꯥꯡꯁꯤ ꯃꯍꯤ ꯍꯥꯞꯄꯒ ꯁꯧꯍꯜꯂꯦ ꯆꯅꯝ ꯃꯄꯨꯝ ꯈꯔ ꯑꯃꯁꯨ ꯍꯥꯞꯆꯤꯜꯂꯦ ꯃꯔꯤ ꯃꯉꯥ ꯇꯥꯎꯔꯤꯁꯦ
ꯅꯨꯡꯁꯤꯠꯅ ꯃꯩꯁꯦ ꯈꯔ ꯄꯥꯏꯔꯦ ꯁꯤꯗꯅ ꯂꯥꯏꯒꯤꯒ ꯃꯤꯒꯤꯒ ꯌꯥꯝꯗꯤ ꯌꯥꯝꯗ꯭ꯔꯦ ꯉꯥ ꯈꯤꯇꯪ ꯊꯣꯡꯉꯦ ꯏꯅꯨꯝ ꯏꯔꯣꯜꯂꯤ ꯀꯟꯅ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕꯅꯦ ꯂꯥꯏꯖꯣꯏ ꯇꯧꯔꯁꯦ ꯃꯆꯥ ꯊꯣꯏꯕ ꯍꯣꯏ ꯍꯥꯏ ꯂꯥꯏꯗꯣꯏ ꯇꯧꯔꯒꯦ ꯍꯥꯏꯔ ꯑꯩꯗ ꯂꯥꯏꯖꯣꯏ ꯇꯧꯔꯒꯦ ꯍꯥꯏꯌꯣ ꯍꯥꯏꯔꯣ ꯍꯥꯏꯔꯛꯑꯣ ꯄꯄꯥꯗꯅꯦ ꯑꯉꯥꯡꯒꯤ ꯐꯩꯖꯣꯝꯁꯤꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯎꯕ ꯂꯥꯏꯖꯣꯏ ꯇꯧꯔꯁꯤ ꯕꯨꯕꯣꯛ ꯇꯧꯔꯁꯅꯨꯀꯣ ꯊꯣꯏꯕꯁꯦ ꯖꯣꯏ ꯇꯧꯔꯣ ꯅꯈꯨꯠꯇꯨ ꯂꯣꯟꯖꯤꯟꯅꯔꯣ ꯂꯥꯏꯔꯤꯛ ꯍꯩꯖꯒꯦꯒ ꯍꯥꯏꯔꯣ ꯁꯨꯃꯥꯏꯅ ꯇꯧ ꯃꯃꯥ ꯁꯨꯃꯥꯏꯅ ꯂꯩꯕ ꯀꯠꯂꯨ ꯂꯥꯏꯗꯦꯅ ꯑꯣꯏꯅ ꯀꯠꯂꯨ ꯂꯩꯀꯥꯏꯒꯤ ꯃꯌꯥꯝ ꯊꯤꯜꯂꯨꯔꯒꯦ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯒꯤ ꯍꯥꯎꯔꯝꯒꯗ꯭ꯔꯥ ꯍꯥꯎꯔꯝꯃꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯃꯅꯝ ꯃꯁꯛꯇꯤ ꯑꯗꯨꯅ ꯑꯩ ꯁꯨꯛ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯔꯒ ꯉꯁꯥꯏꯗꯨ ꯏꯟꯁꯥꯡ ꯂꯣꯏꯕꯩ ꯑꯁ ꯆꯅꯝ ꯃꯇꯨꯝꯒꯥꯏ ꯐꯧꯗ꯭ꯔꯦꯕ ꯄꯤꯗꯤꯛ ꯄꯤꯗꯤꯛ ꯁꯧꯕꯩ ꯃꯇꯥꯡꯗ ꯀꯥꯞꯄꯗ ꯁꯤꯗ ꯂꯩꯔꯦ ꯌꯨꯝ ꯂꯣꯟꯅꯕ ꯃꯩ ꯊꯤꯟꯕ ꯍꯧꯔꯒꯦ ꯑꯋꯥꯠꯄ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯏꯟꯖꯥꯡ ꯊꯤꯜꯂꯨꯔꯁꯤ 이게 너희 땡걸 아무튼 부터로. 예, 아이는 그 커피 잘하지 와갖고. 제가 오늘 미니고 마양 감 또시고. Ako indom sa ako ay amok laig. Isang tila siraw na mit kayo no. Puna pa. Kape. ꯊꯨꯝꯗꯤ ꯀꯝꯄꯜꯁꯔꯤ ꯍꯥꯞꯄ ꯌꯥꯔꯣꯏ. ꯆꯝꯃꯦ ꯊꯨꯝ. ꯌꯦꯟ. ꯁꯄꯅꯥ ꯍꯣꯏ. ꯁꯄꯅꯥ. ꯏꯟꯖꯥꯡ ꯈꯔ ꯊꯝꯃꯝꯒꯦ. Masih ꯆꯩꯔꯥꯎꯕ꯭ꯔꯥ? 이사도 반담가 나요래. ꯊꯨꯝ ꯍꯥꯞꯄꯨꯀꯣ ꯊꯨꯝ Nga thong mo mi pirakpada haisilem niko. ꯌꯥꯝ ꯆꯝꯒꯔ Kanam lai ta zara.
ꯀꯀꯥ ꯍꯣꯏ ꯇꯦꯡꯀꯣꯠ 3 ꯁꯨꯔꯗꯤ ꯃꯣꯏ ꯄꯨꯁꯄꯥꯅꯤ ꯍꯣꯏꯒ ꯄꯤꯔꯝꯃ ꯆꯥꯔꯦ ꯚꯥꯏ ꯅꯪ ꯀꯥꯏ ꯆꯠꯈꯤꯕꯅꯣ ꯁꯤ ꯆꯩꯔꯥꯎꯕ ꯆꯩꯔꯥꯎꯕꯒꯤ ꯑꯩꯈꯣꯏ ꯑꯁꯣꯝꯒꯤ ꯑꯩꯈꯣꯏꯒꯤ ꯑꯕꯣꯡꯄꯥꯒꯤ ꯃꯅꯥꯎꯄꯥ ꯑꯕꯣꯡꯄꯥ ꯑꯃ ꯃꯣꯏ ꯏꯃꯨꯡ ꯃꯔꯤꯒꯤ ꯋꯥꯠꯂꯤ ꯇꯧꯋ ꯁꯣꯝ ꯍꯥꯟꯅ ꯄꯤꯔꯝꯃꯁꯦ ꯑꯕꯣ ꯆꯪꯗ ꯌꯣꯡ ꯀꯨꯏꯔꯦ ꯀꯧ ꯑꯕꯣ ꯑꯕꯣ ꯑꯣ ꯁꯦꯝ ꯏꯟꯖꯥꯡ ꯍꯥꯞꯄꯝꯒꯦ ꯑꯗꯨꯔꯣ ꯅꯪꯅ ꯃꯤꯡ ꯍꯥꯏꯔꯛꯑꯣ ꯏꯟꯖꯥꯡꯁꯨ ꯊꯨꯝꯗꯤ ꯈꯤꯇꯪ ꯆꯝꯃꯝꯃꯦ ꯃꯦꯃꯥꯟ ꯇꯥꯔꯣꯏꯕ ꯑꯩ ꯁꯣꯝꯗ ꯆꯩꯔꯥꯎ ꯅꯨꯃꯤꯠ ꯑꯣꯏꯗꯁꯨ ꯏꯃꯣꯏꯅꯨ ꯊꯥꯕꯗꯤ ꯂꯩꯕꯅꯦ ꯐꯩꯌꯦ ꯐꯖꯅ ꯄꯥꯟꯗ꯭ꯔꯥ ꯆꯦꯔꯤ ꯆꯩꯔꯥꯎꯔꯤ ꯆꯩꯔꯥꯎꯔꯦ ꯏꯟꯁꯥꯡ ꯊꯤꯜꯂꯛꯑꯝꯕ ꯁꯤ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏ ꯁꯤꯗ ꯏꯃꯥ ꯀꯣꯟꯒꯥꯡ ꯌꯥꯝ ꯆꯥꯝꯃꯛꯄꯅꯦ ꯁꯤ ꯄꯨꯈ꯭ꯔꯤꯁꯦ ꯑꯩꯈꯣꯏ ꯏꯟꯁꯥꯡ ꯊꯤꯜꯂꯨ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯥꯅꯉꯥꯏ ꯇꯧꯔꯒꯦ ꯁꯣꯝꯗ ꯑꯩꯈꯣꯏ ꯑꯃꯗꯤ ꯀꯠꯍꯧ ꯂꯩꯔꯝꯃꯦ ꯏꯟꯁꯥꯡ ꯀꯃꯥꯏꯅ ꯇꯧꯋꯦ ꯊꯨꯝ ꯆꯝꯕ꯭ꯔꯥ ꯊꯨꯝ ꯑꯃꯨꯛ ꯍꯣꯏ ꯑꯩꯅ ꯈꯤꯇꯪꯗꯤ ꯍꯥꯞꯈꯔꯝ ꯃꯊꯨꯝ ꯑꯃ ꯅꯝꯁꯤꯟꯕꯩ ꯑꯝꯇ ꯇꯧꯔꯛꯎ ꯀꯩꯅꯣ ꯑꯆꯧꯕ ꯑꯃ ꯇꯧꯔꯛꯑꯣ ꯄꯨꯂꯞ ꯅꯝꯁꯤꯜꯂꯛꯑꯣ ꯑꯃꯨꯛ ꯇꯧꯔ ꯆꯥꯖꯤꯟꯒꯣ ꯃꯔꯨꯗꯩ ꯃꯇꯣꯡ ꯃꯔꯨ ꯁꯦꯠꯂ ꯆꯥꯗꯣꯏꯅꯦ ꯃꯔꯨꯗ ꯅꯞꯄꯗꯨꯅ ꯍꯥꯎ ꯍꯦꯟꯕꯅꯦ ꯉꯥ ꯊꯣꯡꯕꯗꯤ ꯆꯥꯗ꯭ꯔꯣ ꯉꯥꯁꯨ ꯊꯣꯡꯉꯦ ꯑꯗꯨ ꯈꯥꯡꯗ ꯌꯥꯏꯗꯣ ꯉꯥꯅꯤꯅꯦ ꯍꯣꯏ ꯑꯗꯨ ꯆꯥꯁꯤꯜꯂꯣꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯥꯔꯗꯣ Mari namahan sa hawag. Apa makan? ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯥꯔꯒꯦ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯆꯥꯗꯣꯏꯅꯤꯅ ꯀꯦꯃꯦꯔꯥ ꯄꯥꯏꯔ ꯂꯩꯕꯁꯨ ꯌꯥꯎꯗꯕꯅꯤꯅꯀꯣ Ima ay imay ko sa usyo. Hentay ba? Sing karu ge tawne ngasi si Chairao. ꯃꯤ ꯌꯥꯝꯃꯝꯗꯣ ꯃꯥꯟꯗꯕꯅꯦ ꯈꯨꯌꯥꯝ ꯑꯃ ꯌꯥꯝ ꯂꯩꯔꯝꯃꯦ Isay mayam daw rin. Hindi ba? Wah, apa masalah ba? Laki. Hambang bayang pasan siya me tayo. Asin na rin.
Ganesh kay lay masate ba Ganesh? Asi lay bro. Tuong ya hay masate ba? Kiri ra. Masate ba kaya yung ino? Ente ba? Ente ba? 쌍보다 좋겠고 도락보다 좋겠고 lagi ako yung mo. Asma, nung ay rin maning tami. Nasiba? Kay Toyno. Sasamot pa niko. Kumasila. Kumase. Halla sila. Tum thokare ha ma singkhong da. Na hong tawra pu ge taw ne.